Mirilgi Mingsel YouTube channel asigi maikaidagi mayam bikasi NBS na ikong no na taram noksari mayangi mafamdo kudol tamjana bagidamakta nga sisu ano ba full horror story makakpudo na laksari Wari asigi mamingdi NUNGSIBI-THAWAI Wari si hingliba madilay kidraba kanaga sumari lay na zati pum na magwakal na mapungpa na sagas siya dun isabani Soy kilan kiba kaya yawrak labasu mayam na ngakpi na bagita magnulok na haisari. Hauksik amuk tami na rasi NUNGSIBI-THAWAI. Luhong ba aman loy kiba kuidri bagi irang lang lamba imong do. Hauksik so singkay ki posting ara pa mafamamada tare tabada punglang hiklangi. Luhong ba tafa kiba kuidri ba oy ba na machani pabo ara pa da sa laning draduna mamamapana. Makoy ikang na sana ba ang matawsingda haysa nonja tawri. Adubo handakti posting kakpayararoy. Karigo matchatrabadi tabagtat patare hayrak padaging. Singkay, tayayi pada na sat patare. Ingaw-ngaw na mamana ba singa lang doon na laysera mo singkay ni. Adubo mamama pa na mahakpo sarkar ki oja mo oy na tabagtahon kibadagi. Lang ba ngaw ba amatafang na layraglaban ni. Adubu ikoy dringay maga matam koy na kang nazaraklaba. Isan ga sensong duna makoy ani luhongli. Luhong laba matung anaw bi oy na laysa ba matamasida. Singkay gi tabag aduna. Araba mafumamada posting tarak pasida isan sumatway nungay na layri. Singkay suni luhong ba koy driba mahakinupibot hadok lamba pamti. Adubu karigi tauni satabadi yaroy daw. Singkay na. As ay gidaw sidi pilhe. Luhong ba tapaw fadri, kuidri, nang hauroy matagong posting sisu hekta toksilay. Ichan na. Ado sa tabadi yararoy na. Ima babahoy na hay na bayaba hay na re. Yadrabani na chat patabani. Singkay na. Ay na diha na hay sabani. Sarkar gitabag tawning din na. Ado da ay koy masina niya. Tawag da bayaroy hay na gri-gri takta na tawkribani. Ay di babagi business ta mateng pangaga adumlay gi haisaban. Hausikti kari sare siya. Aara pa duda sa tabayararoy. Ungay ribayam na. Isan na. Ado buti dada. Dada matanda oy banina. Ima ako'y natang taba tabag amatahon na tawbo irang maniye. Pare kayo ragya. Sahi ama ni layragadi sida muktana basin bayani. Hayre hayday na. Singkay na. Hoy ado buti yani. Adubu nanga imaga babaga noy loy na tadok lamlaga sa toy siya. Ayam nuwaiti. Kara nagpamafamoy rabadi amuk faba. Yam na lapin nilam to. Nanga puna sa si hayrabasu imaga babaga kak igum sila tanamado nungaiti. Makoy ani masyabodi yam na kalihay mo. Aloy silaglabanin na tambang manati. Nangsu ay layloy do riba siya. Nungay ramoy da. Nungay baranin ng ba. Itchan na. Nungaiti. Yung sida su ay ni ihang-hang na lehawraga dabani. Adubo nungaiti hayda na kay daw niya. Ado na wakal siya sautok labani. Ado suti ka di pangoy da ba siya lo? Singkay na. Pangida. Ado pak na di pangoy. Ado pa tabag oy rabadi amuk pa ba? Oja oy bani na school ki vacation kumataba da kara pangadra. As kalu raga niya wakal si nungay fangga makangdre da. Natraga na ay ko'y mari loy na mag-ada sa krasiro. Puna layro si ada. Ado hirabadi pareda na. Ichan. As yaroy da, karan ngang. Nang natantalay na ba kwatar masa matang pibaduda, ay ko'y mari kamay na laydoy no. Ado gisumatagda, aloy silaglaba ima babasibo, asing duda layba nungayroy. Ay gibadi pay. Singkay na. Hoy ni, ado susumi. Kangdre da, noy tadok lang mani kanbata niya. Ko kasi sa abrakay no. Isan na. Yari siya, yamlo na sukalura no. Matam kara layraga amuk sida tana bahay na bahay ba duni. Imaga babaga su dadasat kinikan ba niya. Yam na nungay trabani. Ado na dadaga ay ka na amuk nungay tabo ulabadi alsing siya yam na nungay raro. Ay ko'y na makoy ge punging tawag pise. Singkay na. Isan. Nang si afaba na pini. Ay gi ima ipabu nanggihak puksa ba ima babagong kan mga mi. Ay naada laikringay nang wara suwana niya
makhoi bu ningthina senaramuko mabuk ning sonthan gan ichan chunok fe tauduna singkhai de yenglaga hairi hoi sontha loye dada lakri phauba imaga babaga sa ai ningthina senaramgi dada su ada laibado siksina lay amabu oirasu yumdagi lapna laibanina ne siksina laigadabani singkhai sunokduna ichalda yenglaga hairi hoi laihi aduga ne nang sine fajana lairamuko ai lakpa ngairamu ichanna ngairamgi ado karam kan chania numit ke ani mualige chatkadaba singkhaina hangsit kumbudi chalani pirol hapchin ba khochin ba awada pa yengba hobu yari ichanna hoine kuidrine dudia haurase aishu dadagi punaba kai kaino silagi ashomna singkhai magi posting mafam aduda sananaba sem saba hokri mama mapagi mitki mani oiriba mathanda pokko machani singkhai aduna angang oiringai degi kene yoksharakpani makhoi gi imung se mayai oirap adum nungai ba imung ni singkhai gi mapa shana jauba business masha dauduna lairi mama ibi halna yumda macha mawagi awana pa yengduna laibani makhoi ani yum palaba matung fana koina angang yaukidi adubu yamna tangna singkhai bu makhoi gi macha oina fangjakhibani singkhai su khara ngaukja khara langja tarabasu mama mapa na haiba illi gyan tai aduna hausikti mama mapa su ahal oisilaklabanina makhoi gi lapna laibadu singkhai na pamdi sana jaubaga ibim halgana su mathanda yaujaba machana makhoi gi lapna laikhibadu pamanati singkhai gi loina bi ichanchu mani makubu magi ek poksaba mama mapa gumna seba topi masimak na su singkhai na mama mapa bu magi loina bi isan da sinaram laga wakal yangna arapa mafamadu da setpang amgadoribani yawaningda singkhai na setkadaba numito yauksilakli no ngan badagi isan ngan na hawatuna mapuroiba na setkibada mangol oina na bagidamag laitin khoiramduna hotnari singkhai na setkibada pugadoriba mapot masay singdo sana jauba na garida hapkatli ibim mahal sumamawga loina na singkhai busak ising pizari sak saba loina to na singkhai setna na bathorakli ibim halna ibunga laitin khoiramabra singkhai na khoiramima asi haiduna singkhai mamaga mapaga gi makhong shoktuna khurami shana jaubana ada hek yaubaga na pau hairauko gari ka sitap na thau ningthi na chalu ko ibunga ashoya ngam yaugan ipa shuna shomda nangi posting do amuk tana ba hainagi kaishu khalunuda isa sidia lam ko ibani khandu u singkhai na hoi baba nungai na leiramo aidum pau hairaki si haiduna singkhai ichal la yengaktuna hairi fajana leiram ko aisa lukhigi hek yobaga pau hairaki ko ichanna hoi fajana chatlo lehoragi ashumna singkhai mama mapa amadi magi loina bida setlage hairam laga gari thaudoptuna thorakli wakhaldi nungai banatti yumdagi hek thoglakpaga yum ningsingba dum hauri adu wakhaldu khara nungai na bani haidana isai tharaga singkhai gari do thauduna fana sangna lakli haigumdana pakne hek yaude mafamdu lambi kaya lalakli singman kaya sulehauri fana kuina thoraklaba matung ngasai ayuktagi thoglakpado hausik nungthilgi matamda magi posting tariba lamdo yauri shahardagi ka hena lapna laiba lam oibana mafamdu isik iksi adale hauriba matawadu pura tayona ba haibaduni gari makhol kaya tadi mi irang langdi lambi duda mi amani satpanatang mi tinba uti yum sulan na lanatanay lam saw na hangduna lay mafamaduda gari khamduna singkhai gari dudagi kumtharak laga ngasai makai lepta na gari thauduna lakpana masado itik laduna mapala thorak laga masamu du tingthoi aduga akoi budu koina sumiyeng duna lairingai
Magi tungdagi ahal ni pa mana mabu kaurai. Ibungo. Singkai shu mamai lai thorak tu na nipa tu tiyengi. Nipa tu na. Ibungo. O ibungo za singkai na tra. Singkai na. Au mani tada. Ay singkai ni tada bo. Nupa tu na. O ibungo. Ay se ibungo na o za o igadori ba. School tu ki saukidar ni niya. Ibungo na nga sila ka ni haibu da. Ay shu ibungo bu ok na mamafam sida. Nga saydi ki ngay siyaramani. Adabu school suti thabagi matamoy silak pa da. School do so loan ba muksaluri ba nina. Maduda ibungo lakpa kangaudri. Ibungo bu mafam sida tunglara ba kayam kuira kya. Singkai na. Kuisadriya tada. Tungla ba da ngayri. Ay shu fananga na di yomdagi toglakpani. Adabu lam sina lakman ba sida pak yak yawdi na. Nipa aduna. Hoy ni bunga. Ay koy lam si lamda manina. Impal da gidi yam na lap kraba. Ibungo shu lam sang lakpagi waram lani. Lao. Ibungo na laygada ba mafam do. Ay tak lagya. Gari se thorak lo. Ashum na singkai. Nipa aduna lam jing do na lakli. Kara set laga ma na laygada ba yum do yawri. Matanda laygada bagi oiraba mali. Yum do pi. Adubu masana na di ui. Yum do i akwai bada ashong mafam ngak na koy shali. Manak adwai dadi ato pa yum di tadri. Hara lap na tanakri. Mana laygado riba yum masidagi kazik tang selaga school do di dum layri. Ashum na yum do ki mamangda. Gari do kamlare hairaga saukidar ni pa aduga loina na singkai mana puraba potsay singdo lautaduna imong da tangcheli. Imong da changgak pada singkai masado gari no kangde tu kangsyong sungki. Adu bukari sukhandana imong do da sanglaga gari lay haidan yangakli. Yumdugi manungda kaani kakli. Amana famung layba kaani. Amana sakumni. Yumdugi mamang thong hek hangbaga pamung ka layri. Pamung ka dudagi amuk sanglaga sakum layri. Sakum duda sangdo na singkai koy na yengli. Yam na masana na taru layrami. Sakum dusu gas cylinder stove su layrami. Madu ubada singkai haraw na sor hondok tu na hayri. As dada gas layramasi madi yam na pare. Aydi singda sak thongbusu kaya hitea yam nungaijari tada. Saukidar aduna. Hoy ibungo awat pa ama hek laibadana aingonda hairaw ko. Ibungo gi awat pa kudingmak ayna loy ni yengsen bagi dai lauribani. Koy gano aingonda hek da hayo. Singkai na. Tadagi mingbu kay kaubigi. Ay se ngasaydagi tadagi ming hangba kawinya. Saukidar aduna. Aigi mingdi tomal ka hui bungo. Aigi yum na niya. Tu. Ngasa ibungo na gari kamlama mafamdo. Madudagi makha thang barom da kara chatlaga. Ahan balay ba yum do. Aigi yum ni bungo. Ibungo su sang baka anda. Aigi yum da hekoy thorao. School sapagi diya ay na ibungo gi manakta hana laklaga. Ay koy ni dum chatmi na kiba yare. Gari watli gari loisen kisigya yara dro. Singkai na yara ni tada. Sidaydi aydum loisil horagi. Tomal na pare. Sakumda ibungogi thong thang na baseng sak en sang na bikharadi thamlabani. Madu loi kragasu aingonda sum hairo. Ibungo ay koy ni hekta tanaraga loire ni ha. Pare potha horo. Nasadu wa bana su loiramlania. Singkai na hoy tada ay sum leisa horagi. Asum na tomal su satkri. Singkai magi phone do lok thorak tu na ichan da phone tawrai. Ichan na dada yaura bro. Singkai na yaure ngai hak oi. Ai lai pham du su yaure. Spana bu ngai ga da ba mali da. Yom si su yam na masana na leirami. Ai yaure na imaga baba ga da su khara hayo. Ado isan ai se isa si yam na wari. Ngai hak pothagi. Adu ga muk tawrake ko. Ichan na hoy dada potharo. Ay ima hoy da supaw hayruragi. Si hay duni ichan phone do thamkri. Hay gumladuna singkai masado sok thabana loiraduna. Famung do de hiptuna tumthakri. Lamsang lakpa oibana masado suwaraduna fana kuina tumnuraba mali.
Mana mikap thorak padadi numit pungta taduna lairami. Maduda singkai machilda soli. Aima numit tare ni sidia. Aidi fana kuina tumnura maledana. As mamam lairamena. Si haiduna singkai fuk hagatuna famungduda ngehak pamduna lairingai. Famungdugi nakalda paliba thongnaududa. Kanaguma miyoy amana septha mangonda yenglakpugum tawbaduda. Karino haiduna mamay lay thoraktuna thongnaududa yengai. Adumna mana yenglakpada nupi ama sat launa thongnaudo samduna satkibagi mawongda asangma masamkhara saiduna satkibagi samkhara uhaure. Madu ubada singkaina. Kanano du salibudubo. Kanano. Si haiduna kanano haiduna hanchin kauri. Adubu nupidudi kari sukomlakti. Maduda singkai supuk hagatuna mapalda thongdo hangdun thore. Asumna mana thoglakuna yengbadadi kanashu amuk lairamti. Yumdugi yena khalu khatchatuna yengi. Adubu nupidudi thiba fangdre. Arohibada singkai wakhalda mana panguda uba oiramlagani khalakladuna. Yummadugi akoibado haifet yenglamlaga imungda changkri. Adubu mana imungda hek changkibaga magi tung inaduna nipi amasu angaw fizol ngakta setuna asangma masamdo mamay sinba tungna thadaraga imungda changki. Singkai sumatanda lairabanina Numidangi yensangdo kari thongsigi haiduna wakhal khal. Adubu ngasidi mahag tasenga ensang siem saduna thonglaga chabadu talladuna yerum hauraga saharagi khanduna yerum laibra yengli. Adubu ngasai tomal na yensang na pikara tanami haibadudi yerumdi yauramdri. Maduda singkai mapalda thoglakduna dukan ga laibra yengluragi khandana sakto gyasta thagat lamlaga thokri. Taseng na mahag gas da sak thagalami. Gas to muthalamdi haibase kauk thoktuna yumdugi mapalda thuklaga dukan thiba chatkri. Asumna singkai magi phone do puthoraktuna ichanda phone tauraga makhoi ani wari saduna dugal thirakpada mamnaga mambane laika yedogi miyamata su thengadi aduga mana khangdabanina dukan su amata thiba fangdri. Maduda singkai oyararoi khallaraduna mana lairiba yummadu tamna phone ichanga wari sanaduna lakpada. Ngasai mana sakto gas da thagat lamlaga muthatna dum thanamle haibase kangning sanglakladuna pakhatna yummadu tamna prap chelai. Adubu mana sakhu maduda sanglakpadadi gas to muthatuna lairami. Madu ubada singkai wakhalda karino haidana khanduna gas to taseng na muthatlabra haidana amuk hanna yenglamlaba matungda selakpagi sordo thabet honduna singnaba gyan tadaba magaloinana phone do amuk mana kongda thamlaga ichanbu kawi. Adubu network nungaitrabana khandi phone do wangangba amata tanadri. Maduda singkai phone do kaklaga amuk sutawi. Adubu handaksu wangangba amata tanadi. Maduda kona amuk tauragi khanduna singkai makok to hotlaga hairi. Kaino ni aiba gya singa sai aina tharaga thanamanida kamaina mulam isano shoidanaga mutpoirang mani hairasu gya sumuthalami adugi stop si sumuthalami kanana taurino siba as aibu ngasai gya siba muthalambranya muthalamdida sakse phat thongkalam lagani adum thorabanida asai koki sune shumna singkai gyanama ingau na sak to mutlaba jatla khanna cooker do hangtok to yengi adubu sak to di fashina chapchana mullaga lairamli. Madudagi hena singkai masadu ngakpa faukri. Shumna mana sak to di yeng to na lairingai magi phone to di ichal na call lakli. Adubu kanam ta pai na thamliyo phone do ichan na phone tawrakpugi ringtone makhon tadringai masa mathanda phone do gi ringtone do jara laithagi. Ashumna tawkhibana singkai na su phone laglibado makhola mata tadri. Ichan su amurak anirak phone do tawra ami adubu hantakti phone do ichan ne hek tawrakpaga masa mathanda fat kakthali. Tauribado kanagumba amana phone do pairaga lagliba koladu kakthatpagumbani.
Adubu phone-dudi Singkhaigi manaktagi khara lapna thamduna leiribani. Manakta Singkhai nattana kanashu leiba natti. Ashomdani ichandi mana tauba phone kapthalakpaduda masadu khajiktang singnabadi phawi. Adubu mangonda Singkhaina sanariba oiraba male khanduna nokfie tauraga magi tawfam thokpa thabak tawduna leiki. Ashomna Singkhai tawramliba matau sida ngakpa phawrabasu karidi tawni. Sakto thidoktuna ngasigidi ngari ama ani lauraga sarage khanduna hauba hautaba thidakai khara sari. Saaba loirabada kolik singdo fengdoknabani haidana Singkhai maning thongda thoki. Ashumna mahakna maning lomda thoklakpaduda mahagi matung innaduna kanagumba masu thongdo kanthoklaga thoklakpagum tawbaduda Singkhai mamaido mamning lomda fat onthoktuna yengai. Adubu mahakna onthorakpada mahagi tungda amuksu nipi amagi masam khara haiduna satkibagi samlang khara uhawri. Maduda Singkhai masado swai lauduna akoibaduda koyeng yengi. Adubu mana hausikta ihang mafam masida ukiba samlangdo mafam marang khangdana mangkibagum karisu amuk lairamtri. Matau sida Singkhai masada karino haidana khanduna singnaba madi phawi. Adubu ka hena kiba fattaba wakhaldi amata khandana kolik singdo fengtokli. Ashumna kolik sing phengbodo loiselaga sakhumda sanglakli. Aduga kolik singdo thanamlaga maning thongdo lonchelamduna famung ka lairibaduda thokri. Adubu mana maning thongdo hek lonchilambaga yomdogi mabaldagi nipi yamanga saigi matawgum angogo fijol ngakta settuna asangwa masamduna mamai pumba khumlaga thongdudagi sat phawdoktuna imungda changkri. Singkhai famung aduda famthaduna mana ngasai purakpa mafi marol singdo lawthoktuna mafam chana thamli. Aduga lairi kharasu lawthoktuna kadaida thamsige haidana yenglakpada famungdugi manakta inem nemba mina famnabagi lairiba saukriduda oina thamlage khanduna Singkhai saukri adu singsellaga lairik singdo marol londuna thamli. Sumna sintok cincin khara tauraba matung pung kaya taraba chano khanna pung yengnaba magi phone sakhumda amuk sangdana laururi. Pung sumapal makai khara henduna tara tarangbadori. Kamai taurino khangdi ngasai ichan na mangonda phone taurak lambagi miss call amatta lairamdi. Maduda Singkhai pungdo yenglaga ichan sutumlam lagani khanna phone do taurudri. Ayeng school satlaga ngang singda takadoriba lairik to ngahak yengi khanduna Singkhai phamungduda kakhatlaga ngathaduna phamlare hairaga lairik to paba hori. Ashumna ngihak lairik paduna lairingai tanjaduda sakhum lomdagi nipiyama masama sangbadu laimaida taba makai sakhumdugi thongdagi siapthaduna Singkhai de yenglakli. Adubu Singkhai di thawai yauna lairik to paduna laikibana nupidu ubanati. Karigumba uramlabadi khudakta wanthaduna tarangbani. Nipidugi saktamdo ashuki matik kiningai oiraba saktamni. Mamai mamit pumba karimata udaba makai mushin muri. Muri badugi matakta machet chu maina sakibagi mawongda kari lairi. Aduga mamitu su mushin muna pangi. Masamsu khu yaukai sangna thadari. Makut masa isang sangwa makai machil da nokfe tauraga Singkhai da mamit kuptaba makai yengduna lairibani. Ashumna nupido Singkhai da yenglamlaga mafam marang khangdana mafam adudagi mami sami oina nungsitwai kayoi tawduna mangkri. Ngaihaki matung Singkhai su tumlagi khanduna mana paramliba lairikto saukriduda thamlamlaba matungda hipthaduna tumba thengkri. Mana tumliba famung adugi nakalda paliba thongnaw adudi adumak hangdoktuna lairi. Thongnaw adudagi su ingli tawba nungsisu liri sisilakli. Maduda Singkhai masadu nungaina tumthakri. Ashumna mana hek tumthakibaga thongnaw adudagi ayingba nungsis sisilaklamado asaba nungsit oina sisilai. Aduga ngasagi nipido thongnaw aduda amuk leplaga Singkhai da mamit kuptaba makai yengduna laikri. Nipidugi saru ngakta ngairaba
isang sang makut aduna thonga ududagi thingselak tumduna lairiba singkhai gi mamaida lamduna tapna nali singkhai gi masada makutune hek shokpaga kiraba nupidugi mamittagi mapirasu tarakli aduga nupido hik dauduna akiba makolda kappa horakli adubu mana kaplibado karisu tadabagum singkhaidi nungaina tumduna lairi ashumna lairingai tanjaduda ashomna ichan tumlamadagi fuk haugalakduna magi mamangda singkhaibu magi manaktagi kirabani piyamana singduna pukhibagi akiba mangbaduda wakhal nungaitraduna thenglabsu thengna singkhai makhol taningduna phone tawrakpani adubu ashomda singkhaidi tumthakibana phone do pairaktre adubu tumduna lairiba singkhai gi manakta thamliba phone do masa mathanda pairakduna phone do dani piyamana hik singduna kappugi khonselama tarai phone pairakle khanwa haige tawrambe ichando singkhai gi manaktagi ni piyamana kappugi khonsel tarakpadudadi masado swai laukhiduna phone do manana tapnap sinduna munna taaduna lai adubu iseng hek sengna phone do dagi ni piyamana yamna nungaitana kappugi makhol tarakpadudadi isan masado pakatkri singkhaida kari khudong thiba nanglaba chano khanna phone do da singkhaibu hanjan kauri adubu phone do dagidi ni piyamana kappugi khonchel taba nattana atuba makhola mata taba fangdri singkai shuwa sibagum puk daduna ichalna adukkanna phone dagi mabu kauribado dadaba makai tumli ashumna hingaduma isan mikap mama fauba hektum thaba yada nongankri singkai di ahingaduma mane hektum thakibadagi mikap ama fauba thoktana nongalaba matam sida masado yam nungaina haugalakli mane hek haugalakpaga phone do hana paiduna yengba tanja shana ichangi phone lai maduda singkhai nokfe tauduna phone do fat paikhatlaga hairi astan yam sanareda aisu haugatta ngai yam nungaina tumure nangdi haugatpa kuiramaninya yahau yam nganbane banangde shumna singkhai na hanagi mataugum karisu tauduna wa hairakpaduda shomdi ichandi karino haina khanduna mana ngarang takriba nipiyamana kappagi khonjeldo singkhai di tasengna tadaba jala haidana wakhalda khalai ashumna wakhallama khanduna manglaga lairingai ashomdagi singkhai na mabu kaurakliba du tabada ichan khangpre khangduna khangai hairai ngarang nipiyama kappidu kanano singkhai sumana hairiba du tahudraduna amukka hanjin hangai kai haibano nirwaksisu inung nuaitine kai haibano isan ai tahudre ichan suwadu semdoraktuna hairi mafamdo laiba dum nungaibra ahingdagadi kemta tawraktabra haibanida singkhaina kem tawdeda yam nungai aidi makeup ka amata thoktana yamna nungaina tumurabjanidana aina makeup thoklagani hawalaisi singkhaina hairakliba wadu tabada isan masadu singnaba sumasum hengalai adubu singkhaina lamlakna mathanta laiba oibana mana ngarang takriba singdo singkhaida tamlurabadi ki khragani khanduna karisu haidana makhoi ani kari no atopo wari khara sanaraba matung phone do thamnakri adubu ichandi wakhanda singnaba pakhatpa sarang nabaga loina punsinduna kari no jajan mayam khanduna laiki singkhai hogatuna masil maya sengdoklaga hatu sak amuk thonglaba matung sarare hairaga school satnaba mafi maro loishali ashomna lairingai tomal sulaktuna singkhaina lairiba yumadugi mamang teleplaga singkhai bo kawrakli oi bungo singkhai loirabro salase school thengkhaniye ai la e singkhaina oh tada loire ai thokcherage shi hayuna singkhai yumdudagi thorakli thongdu ningthijana lon selmlaga tomal makhoyani wari saduna school tamna chatkri mana satkhribado yummadugi manungdagi asai mana thingselamlaba thongna odo hangtoraktuna nipiduna yengduna leheuki
lambi sana singkhaina tomal da hangai tada shwai hanakpada dukan sibu kadom da laigi ai singarang yerum laiyene dukan thiramani adubu thiba phangdradana adum halle tomal na ihe shwai da dibunga dukan leitine sidagi khara lapna lai horen school loirakpagido aduda ibungona lainingba wara pasingdo aingonda loini he hairo ai lairurage singkhaina o adu noi batari ngarang aina thiba phangde di hoi hoi tada horen school suti thar kandane tadana khara leibiram shomna makoyani wari sa saduna lakpana school yorakli ahanba numit oibana singkhai masade ikoi bugum tawi adubu school dugi satra singamadi oza singna mahakpu taram oppi baduda singkhai masado nungaina angang singduda lairik takpa hauki oza singadugasu sakhang maikhang naduna makhoi masel wari watai sanaduna school gi matam madudi yamna nungaina sum haukri tomal na su singkhai bu school adugi maung matau sing loina takpi masida sunatana lamma sigi maramda singkhai na hangba khoding tomal na loina takli shumne school suti tharaduna singkhai amadi tomal hanminarakli lambi da singkhai na magi awana pa lining ba singdo tomal da loina makhaiduna paisa khara su pikri maduda tomal su magi cycle do induna singkhai ga lakminarambadagi ma hana dukan dagi pot sei singdo lairaga singkhai na lairiba yum madu tamna pot singdo thilak lage hairam laga cycle do thawguna chatkri singkhai su tapna koi badu yeng laduna mayum tamna halakli ashumna yum do yaurabada thonghau do hangtok laga manungdagi kanagumba mana mabunga saidagi yengduna lairambagum nipi amagi asang masam khara sat launa thonghau dudagi sathokibagum khajik uhaubadada singkhai mamit khujanduna thonghau dudi yangai aduga machilda su ashumna soli kaino ne haibo mafam sida lakpadagi kaino igi michida nipi gi sam mak sida hek lairamlaga fat mangkibagum uriba sibo ngarang daini aina sumna uraisi kayo shana sibo aigi mitnaranya adu khakta sunate hanjan sum uraga lai masin marang pu udu gabra khangdi shum sholaga singkhai thongdo hangduna imungda sangai ashum namana imungda hek sanglakpaga sakhomdugi thongdo kana agumba amana fat launa tingjin kibagum lonchanki maduda singkhai parap changsilaga thongdo fat singduna hangtoi aduga sakhom maduda kana laigi haidana mamaido laitani yenglakpada sakhom maduda di kana shulairamdi maduda singkhai mangakto haifet laiduna karino haibagumna koibadu laina yenglamlaga thongadasu amuk nomduna yenglaga hairei nungsisitpasu natte thongsina masa mathanda kamaina thingjinjariba aduga sakhom asidasu kanamta leitaba yumsibu kari tawusanone natraga sibu aini hena pangkhanda khanjinbana oidoira si haiduna singkhai famung lomda amuk sanglaktuna famlare hairaga mafi maroldo hongdokpa hawi shomna lairingai magi phone do isalgi call hai adubu amuk su ngarangi matawgum phone lakpagi ringtone do hek khinglamdaida masa mathanda phone gi ringtone makhondo jara lai thajaki adubu singkhai na di phone do magi bag ta hapkibana tauribado karisu uba khangbanati magi fi hongdoktuna lairi shumna mafi maroldo hongdokpa loiraga famongduda kakatuna makhong sangna tingthoklaga mamit uisanduna ngehak hiplaga lai shumna mana hiptuna lairingai khut amana magi makoktuda tapna nalakpagum tawrakpaduda singkhai mamit uisalamadu fat pangthorai aduga mamai onkhattuna yenglakpada famong adugi mamangda nipigi saba noina tawbu mami ama lairamlaga mana hek yenglakpaga fat launa mangkibadu ubada singkhai handakti masado swai laukhiduna fuk haugalai aduga koibadu koina yengduna hairei kanano haujikta sida leiramibadubo kanano haibane thoglo kanano nangbo shumna singkhai na imungduda koirau lauduna lairingai yumdugi mapaldagi
Tomana mabu kaurei. Makoldu tabada singkaisu ipa pakatna mapalda senthorei. Magi mataudu ubada Tomalna. Kaidore ibunga adu fina senthorei dudia. Tamna thoglakpa yadro. Se pochai singse surabara yengo. Awana paga yaubra. Ningthi jana yengo. Aina budina watre khala yengo. Singkai Tomalna pirak liba pochai singdo loksilaga. Tomalda kariguma mahangningbugum yengduna lay. Magi mit yengduda Tomal su ngasai pot laibada lemlakpa paisa kharado singkai da piduna hairei. Kaidoragini ibunga nangbo. Kari hainingi hayuni hekta. Nasadu ipa pakatpugum tauribaduna karigino. Singkai na. Dada. Aise wamasum dada hangningdana tawuni. Tomal na. Hayuni hanguni kaidorage. Kari wanu hekta hayo. Singkai na. Dada. Aina hosik lairibi yumsibu kari tawba yawbasano. Haibadi laitingi maramda sum laibasala hangjariba. Singkai gi waduda Tomal ingak ngakna yengduna hairei. Kari wanu ni bunga. Adugumbadi aidi khangdena. Hoi yumsida ai amuktabudi laitri. Adubu hanadagi school sida oza hoiba lakpa mi sing khudingmak yumsida sum laiba ngaktan. Makhoina dia karisu hairamde. Ibungona wasi hanglakliba sibo kari tawba yawrabagena laibada ihai hainadrabarana. Singkaina adugidi nateda. Aduda aina sum kari no khara sinasaba laiba. Tomalna kari tawragi hayune aisu tagya. Singkaina ka hena aina thengnaba khotpa tawbudi nati. Aduda aigi michina kari na sum uba. Haujiktasu aina ngehak hiptuna lairingai. Aigi koksida kanagumba ngalapugum tawri. Maduda aisu misi phat pangthoktuna yengbada. Mami sami oi tawna nipi ama leplamlaga mangkhibagum tawi. Tomal sungnak na wari do taduna hairei. Hai adumaina mak hek tawbara ni ibungo. Ibungo na hiplobadugi masin marang pungmudu ubaga dinate ko. Karino niya ibo. Aduguma paudi aidi amukta tadrina. Singkaina. Aisu khangdre tada. Aina pungmudu ubani haidoribra. Natragana asengbani haidoribra. Aduda isu singnaduna tadada hangjaribasini. Adubu tadana su karisu tawdi hairabanina aina pungmudu ubu oiramlagani. Yarani tada. Posingsu loina sure yam nungaijari. Tomalna. Hoi ibunga se paisa remba selok selo. Singkaina yarani tadana su ai mateng pangbiri. Paisa kharadudi aingonda pibirano tadana sum thamjanbiro. Tomalna phare ai paisilage. Risu hena khalunuda yum onaba haibasidi kharadi adumak hainaba watpani. Lamsulap naga lakledo. Aduda wakhaldu hangduna tawbu oirambasu yaida. Singkaina hoi tada. Haujikpudi aisu kem khanjadreda. Tadana karisu tawdi hairabanina wakhalsu yangi. Tomalna adudi aisu salukhige ko ibunga. Matam sidi khangawba nati. Ai khoi swaidadi numisu jara hekta taselakpani. Ai saleko ningthina layo. Si hairamlaga Tomal magi cycle do thawduna chakri. Singkaisu Tomana chatkibado haifet yenglamlaga. Pochai singdo imungda pushanduna sanglakli. Haina numiti pungta tasilakli. Singkaisu ka hena wakal khanjaludana sakhumda isayama tharaga sak thongduna lay. Tanjaduda magi famung lairibadugi nakanda. Lairik sing thamlibadudagi lairik amani makhada padrak launa kanagumamna intharakpugum tarai. Aduga lairik ama famungi kangkhadada jara singsanki. Somdana singkaidi mondanu ngaini sai taraga nganglaga sak thongli. Ngaihaki matung sak tu suloirak laduna thina batawrakpada. Magi phone du de ichangi call lakli. Singkaisu phone lakli bado kanano haidana yengnaba phone du ge manakta sangsilai. Adubu magi mamang magtada phone do masama tanta ringtone do makola mata thoktanabagi mawongda jara laithakri bado ubada
Singkai ngak na phone ado fat pai khatli aduga hathu ichan bu kaurai ichan chu singkai na hathu kaurak padu da kumakli how kai dorage aduk phing na kaurai duna kai gino singkai na kai shunate da sum kawani ichan na ngasai su school halak labra hange na phone tawani adum pairakre kai doruino singkai ingang ang na phone du de yengi adugi ichan da hairi ai ta haudra male nangbu kai doromino saka sara bro ichan na sare hayeng kai di phone do aina tawrakpada tanaba nangina nakta sum thammo lam lapna laikhibani na phone tawuda pairaktabado pakhatleba adu dada di sak thonga bro singkai na au thonge hujikta loiraga sagi tawramini ichan na oh adu di satho aishu thamagi horen tumlamdaida amuktang di tawramuko singkai na hoi tawrki thamuko dudia si haiduna singkai phone do kai ashumna phone do hek thamkibaga ashomde ichandu mayai ka da famlamadagi magi ka da sanglagi khanna fuk hogatuna chatpa hoi adu mana hausik famlamba sofa dagi nipi yamana sauna ngangduna shor sauna honbagi makhola matari makhol do tahabadi ichan mamai do fat lai thokduna sofa du diengai adu mana yang thorak padadi kana su lairamdi madudei sanchu karisu khandana magi kada sankri adu mana satkri bado musuk muba fizol setpi mamai mami su musin mubi nupi yamana mami I kahana sauna yengduna lehori shomdana singkai sak tok laba matu ngasai magi phone duna masama tanta lak livering tondo laithakri bado kamaina no khanduna phone aduda amada muksang kari soibe yaurage haidana yengduna lairi shumna lairi ngai mana family ba famung adugi kang khadagi lairik ama sat launa magi mamanga laktana langthori lairik tu ubada singkai di masadu khangpre khangduna kanna lawi duga kang khadudagi lairik tu kanana langthorak libano khanduna masadu kina lairik tu de yengduna lairi nupi amagi ashang masam khara kang khadudagi zara thorak libado ubada singkai pakatna kanna lawi shumna mana lauru baduda thoglak lamba sammadu amuk kang khaduda changkri maduda singkai masadu kina humang anapi kangduna famungduda famlaga ngehak leiraba matungda kiraba sukina kang khaduda kari leibano haibadu yenglagi khanduna famung makhongdo tapna thangthaduna kumtharakli aduga mamaidu lukthaduna kang khaduda septharagi yengi adubu kang khadugi nakangi faklang aduda mamit ani khak ngauna panglaga mangona munne yengduna leirambaduda singkai amuksu masadu khangpre khangna kanna lauraga famungda fatchong khatli ashumna singkai na kina masadu kari tauni khangna famduna leiringai nipi amagi khonjelna sana haina kaurakpagi makhola matarai khonjel du tabada singkai masadu swai lauduna kadomdagi kaurakliba khonjel no khanna mamai du koirei leiduna yengli shumna yengningai mana leiriba yum madugi mathakta masam isang sangna makhada zwai taba makai thadaraga zinga mathak aduda naplaga ngawo fizol sepini piyama mamai luktharaga singkai de yengduna leirami ashumna nipidugi mataudu ubada singkai di kanna lauraga kiduna famung aduda pidring heksongi adubu zingaduda naptuna leiramani pidudi famung mamang aduda fatchong tharakduna magi manakta tapna sangsinba horai nupi adu mamai fachena uge fangdi asang mama shamaduna mamai duda thadari aduga mangak leiduna makut asang badu tingthoklaga hi launa nokduna singkai gi manak tamna sum sangsilakli nupi du ubada singkai di mabu kanbina ba kana laige haidana kanna lauri adubu manak nakpa duaida mi yamata leitabana mana lauri badu kana shutabanati
Shumna nupido masyado nom tauduna magi manakta sang silaglaga. Isang sangba musin wamakutladuna singkhaigi mamayda tap pairei. Maduda singkhaidi gyan mangduna tadi haibata mangairi. Masyado machileng mangamda kiba na thak niktuna. Nipido di yenglaga masyado ta sinduna lairi. Adu nipiyaduna singkhaigi mamayda nanduna amuk nok tauraga akiba khonjelda tapna hairei. Shana nupiyadugi mataw adune akiba khonjeladune pumnamak aduda singkhaidi tapna wakhal mangsilakadawri. Adu magi ngamsabi thauna puthokduna amuktang kanna lauraga famungdudagi makhada fansong thaduna yumdugi mapanda senthokhinaba tawi. Du mana thongdu hek hange tawbaga thongdudi masa mathanda gam launa lon chanjakhiduna hangdokpa yadana laikhri. Maduda singkhay nupa oisirabasu kina kaptuna mamaydu amuk laithorklaga nipidudi yengai. Adubu nipidudi ngasay mana lefawba famung mamangduda masiyama fawba lengdana chap yung naleptuna layrami. Singkhay sukibana masyado laytaba ngamda maning ontoktuna leplibi nipidudi yenglaga makholo tak na hayrei. Nangkanano kaygishida laino. Ay nagarilan kargay. Chatro. Mafam sidagi chatro. Chalo. Asyum na singkhay lip to na laibang ngamdra na. Makada fam taraga. Kap to na nipido da lao kong do na wakaya mahayri. Adaway kang-kangaw do na nipido kan na laurai. Nipido na laurak pa do da. Ngasay makay akiba na masafata na ngamda na. Kap to na wakaya mangang lambas singkhay do. Sap lip to na. Kina nipido di yeng do na lairi. Adubu nipido di masidi amatalengda kanna lauduna shana hay nagkauraga tingkana way nagkapauragli. Asyuki matik kiningay oiraba konjelduna magi mamang magdadaliplara kaplak pasidari singkay manakong mensanduna masyukap to na layri. Syum na layri ngay tanjado da singkay ki fondo di ichan gi kolakli. Kolak pagi makoldo tabada nipido kaplambadagi sap lepki. Aduga singkhay su pamlambadagi fuk haugatuna fondo tapairaga hayrei. Ichan tabro ayam kiri chan aygi mangsida. Si haiduna singkhay fondo manakongda thamlaga isanda mana hausik uriba singdo pauk tamgi haiduna hek taurakpaga. Asyomdagi fondo da hausik da mahaki mamangda leplaga kaplamba nipido. Madugi khonjelna shana haina kaubugi makoldo tarai. Makoldo tabada singkhay fondo da ngakna yenglaga ngasay nipido na lepto na lehawba mafamdo da amuk yenglakpadadi nipido mafamado da layramdri. Aduga fondo da na ichangi makoldi amata tadana nipiado na oina shana haida na kaurakpagi makoldo tabada singkhay masado singnaba magaloyna na fondo fat kaklaga amok hanjin tawi. Adubu ichandi fondo sungpay paikalakidri. Shomdan ichan singkhay da fond tawbada paidi pailaklaga. Asomdagi singkhay na hayrakliba singdudi mana amada tadri. Madudi isan wakal da nedwak nungay tabagi tanadaba oiraba mali kanduna fondo manakta thamlaga tumnabani haidana famungdo semlingay amuk singkhay gi fon lai. Aduba mana fondo makutne hek paikatke tawbaga magi makuttuda isang sangba saru ngakta ngairaba musyuk makut amana tapay. Madudi isan kangpre kangduna makuto fat kantoi. Adubu kut aduna magi makutta yamna kanna paikibana kutto kantok pangamdri. Madudi isan mangona pairagliba kutsi kanagi no haidana yenglakpadadi kut kaktamak malangda paiduna mangona pairakpa oiduna layrami. Madu ubada ichan pakat na kanna lawi. Tanjado da magi famung madugi kaliba kangkal matak adudagi miyoyamana shor sauna honbagi makoldo tabada. Ichan kangkal aduda mamaydo fat non katuna yenglakpada. Nipiyama
musuk muba makai masang bado thadok laga hamduna ngangsang ngang mamit aniduna mangona sauni yengduna leiramli madu ubadadi ichan kanna lauduna makhada fat phamthagi dumagi makutta ngasaidiki paiduna leiriba khut aduna mabu khangsing singkhiduna kadu da leiriba dressing table adugi mingselda ichangi masadu langkhat khraga isangi masadu langkhat laga laktuna thomjalli maduda isan kanna lauduna akaiba mingselgi machet singaduna masada thillaga I thokduna laimaiduda olaga saina khangli mana tauriba singdo kangkhal mathak aduda paiboi kaiboi tauduna leiribi nipiduna munna yenglaga ichalgi manak tamna sansa saduna sangsilakli ashomdana singkhai hausikta imungduda tauramba singdo chaplepkhraga ashomdana mana ichanda phone taubada chungpai pairakhidabadudha singkhai masado ipa pakhatladuna ngasaidigi akibadu hanthaba ngamda mama mapado oina call tawri maduda tumduna leiramba sana jawbaga ibem halgado mikap thoraktuna phone do paikhalakli maduda singkhai na pakhatna hairi baba isando phone pairakti kaidoragi amukta yengbiyo sidasu ai tamnabada leifam khangdri ai kibana loire baba si haiduna singkhai hik tawduna kablakli machagi mataudu tabada mama mapani du dingai hakaduda pakhat khraduna chatlaga isangi ka tamna lai chana ibem halna singkhai da hairi ibunga kaino nangna hairubo tamna ba haibu karino nangbu kari tawrage me asok apan ga yawbro isabo shomda di singkhai masadu kina tasinuna famlaga kaptuna lairibani nakalama romdana sana zawbaga ibem halgana ichangi ka yorakpadadi isan gyan mangduna taaduna leirammi duga magi mathaktana mushin mubi nupi amana famtharaga ichanda yengduna leiramni badu ubada ibem hal khangpre khangduna kanna lawi mana domni hek lawbaga mushin muba isangi mathakta famjinduna leiramani pido swai mangki aduda sana zawbaga ibem halgado amana amada kini yengnai adubu makoy ani prap changsinduna isanbu gyan taraknaba kanna kauri mamaga mapaga na isanbu kauri badu tabada shomduna singkhai famlambadagi fuk hawgatlaga phone duda pakhatna hairi baba ima isan tu kaidorage tabro ima aina haribasi tabro isan kaidorage machana phone dagi kauri badu taraduna ibem hal kaplaga hairi ibunga ibem si gyan manglaga makhada taduna leiramina magi mathaktasu karino karano yengbada kirabi musing mubi nupi amana famduna leirami napa ibani na mitmang nuwarabani aduga Mingsel sloina kaiduna imaugi masada soklaga leiramine kamay tawribno sibo imagi an ngawre hairakli bawadu tabada singkhai masado pakana hairi ima sidasune ay muna nipi amana adum kihalaga leiri ayam kiri ima ay hogsik yumda laagi babada hairaga amai bira makahulamo ay tiengasu tiengna laglagi ayum sida laiba ngamroi ma si haiduna singkhai mama na gari kumla I haiba amata taramdana phone do thamlaga magi gari sodu tapaiduna yumdudagi thorakli magi mafi maro lehoriba mapot machai singdo amata puraktana singkhai gari do thauduna yumdudagi thorai ashumna gari do thau haurakpada garidugi maningda ngawro fijol sietuna nipi amasu paiduna singkhai gi matung inarakli adubu singkhai hanna tuna amatta yengdana kina kap tuna garidu yangna thauduna lakli lambidasu magi garidugi maningi sitta nipi amana shana haina kaubogi makhol tattana tai adubu singkhai hannaga yengdana kirabasu kina masado khangsilaga mayum tabu yaurabadi haidana garido thauduna lakli ashum lakpana fana kuina gari thauраklaba matung nongan fung taurakpada singkhai mayum yaurakli mana mayum da garido thausilakpadadi makoyungi mangolduda mama mapa amadi isan galoinana amaiba maga punna famduna leirammi singkhai su garido fat khamduna kumtharai ichandi singkhai bu ubada mapukni nungsina kaplaga singkhai ge manakta sangsin ge tawi adu amai badun ichan bu khami
ꯁꯅꯥꯖꯥꯎꯕꯒꯤ ꯏꯕꯦꯝꯍꯜꯒꯅꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯪꯁꯤꯟꯒꯦ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯑꯃꯥꯏꯕꯗꯨꯅ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯈꯥꯝꯗꯨꯅ ꯁꯤꯡꯈꯩꯗ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯃꯪꯒꯣꯜꯁꯤꯗ ꯀꯥꯈꯠꯂꯛꯈꯤꯅꯨ. ꯁꯨꯃꯥꯡꯗꯨꯗ ꯃꯆꯤ ꯂꯦꯡꯗꯅ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯈꯣꯀꯣ. ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯡꯈꯩꯁꯨ ꯃꯃꯥꯒ ꯃꯄꯥꯒ ꯏꯆꯟꯒꯗ ꯌꯦꯡꯗꯨꯅ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ. ꯑꯃꯥꯏꯕꯗꯨꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯨꯗꯨꯅ ꯁꯨꯃꯥꯡꯗꯨꯗ ꯀꯨꯝꯊꯔꯛꯂꯒ ꯁꯤꯡꯈꯩꯒꯤ ꯃꯁꯥ ꯆꯤꯟꯕ ꯊꯨꯡꯅ ꯏꯁꯤꯡꯗꯨꯅ ꯆꯥꯏꯊꯣꯔꯛꯏ. ꯑꯗꯨꯒ ꯇꯞꯅ ꯍꯥꯏꯔꯛꯏ. ꯌꯥꯔꯦ ꯌꯥꯔꯦ, ꯀꯥꯈꯠꯂꯛꯂꯣ. ꯁꯦ ꯐꯛꯁꯤꯗꯅꯦ ꯅꯪꯒꯤ ꯂꯣꯏꯅꯕꯤꯁꯤꯒꯤ ꯅꯥꯀꯜꯗ ꯐꯝꯂꯔꯣ ꯂꯥꯛꯑꯣ. ꯁꯤꯡꯈꯩꯁꯨ ꯃꯪꯒꯣꯜꯗꯨꯗ ꯀꯥꯈꯠꯂꯛꯂꯒ ꯏꯆꯟꯒꯤ ꯅꯥꯀꯜꯗ ꯐꯝꯃꯤ. ꯑꯃꯥꯏꯕꯗꯨꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯤꯌꯥꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯌꯥꯗ꯭ꯔꯤ. ꯍꯟꯗꯛꯀ ꯍꯟꯖꯤꯟꯅ ꯆꯠꯂꯨꯔꯕꯗꯤ ꯅꯪ ꯄꯨꯔꯥ ꯁꯪꯁꯥꯔ ꯑꯃꯗ ꯅꯨꯄꯤꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯋꯥꯈꯜ ꯇꯥꯗꯕ ꯃꯒꯨꯝ ꯂꯩꯈ꯭ꯔꯒꯗꯕꯅꯤ. ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨꯗ ꯃꯈꯣꯏ ꯃꯔꯤꯗꯨꯗ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯗꯨꯅ ꯌꯦꯡꯅꯗꯨꯅ ꯂꯩ. ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯑꯃꯥꯏꯕꯗꯨꯅꯁꯨ ꯈꯪꯂꯔꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯁꯟꯇꯣꯛꯅ ꯍꯥꯏꯔꯛꯏ. ꯁꯤꯅꯤ. ꯉꯔꯥꯡꯁꯨ ꯑꯩꯁꯦ ꯑꯊꯦꯡꯕꯗꯨꯗ ꯅꯪꯒꯤ ꯕꯕꯥꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯏꯕꯦꯝ ꯑꯁꯤꯕꯨ ꯌꯦꯡꯕꯅꯤ. ꯑꯗꯨꯗ ꯑꯩꯁꯨ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯦꯝ ꯑꯁꯤꯗꯤ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯍꯜꯂꯔꯕ ꯃꯇꯨꯡꯗ ꯅꯪꯁꯨ ꯑꯥꯗꯒꯤ ꯍꯜꯂꯛꯂꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯅꯪꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯅꯤ. ꯅꯪꯅ ꯒꯥꯔꯤ ꯊꯧꯖꯤꯜꯂꯛꯂꯒ ꯀꯨꯝꯊꯔꯛꯄꯗꯨꯗ ꯁꯦ ꯅꯪꯒꯤ ꯇꯨꯡꯗ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯅꯅꯦ ꯅꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤꯕꯗꯣ ꯑꯩꯅ ꯎꯈ꯭ꯔꯕꯅꯤ. ꯋꯥꯔꯤꯁꯤ ꯁꯤꯅꯤ. ꯅꯪꯅ ꯑꯥꯗ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯥꯏꯅꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯈꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯃꯥ ꯃꯄꯥꯅ ꯌꯦꯠꯇꯨꯅ ꯀꯥꯏꯅꯕꯗ ꯇꯥꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯃꯁꯥ ꯃꯁꯥ ꯌꯥꯅꯗꯨꯅ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯃꯤꯟꯅꯈꯤ. ꯀꯨꯏꯔꯕ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ. ꯃꯗꯨꯒꯤ ꯃꯇꯨꯡꯅꯤ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦꯗꯅ. ꯑꯗꯨꯕꯨ ꯅꯤꯡꯉꯝꯗꯨꯅ ꯁꯤꯈ꯭ꯔꯕ ꯊꯋꯥꯏꯗꯨꯗꯤ ꯃꯥꯡꯕ ꯂꯩꯇꯕꯅ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯁꯛꯁꯦ ꯊꯥꯏꯅ ꯅꯨꯄꯤ ꯑꯗꯨꯒ ꯁꯤꯃꯤꯟꯅꯈꯤꯕ ꯅꯨꯄꯥꯗꯨ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩꯅꯦꯍꯦ. ꯃꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯅ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯨ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯈꯟꯅ ꯅꯪꯉꯣꯟꯗ ꯃꯥ ꯂꯩ ꯍꯥꯏꯕ ꯎꯠꯂꯛꯂꯤꯕꯅꯤꯅꯦ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯊꯋꯥꯏ ꯍꯥꯏꯕꯗꯨ ꯑꯣꯏꯕꯅꯤꯅ ꯇꯥꯏꯕꯪ ꯃꯤ ꯑꯩꯈꯣꯏꯒꯗꯤ ꯀꯔꯝꯅ ꯄꯨꯟꯒꯅꯤ? ꯃꯗꯨꯅ ꯅꯪꯅ ꯀꯤꯕꯒꯤ ꯋꯥꯅꯤ. ꯑꯗꯨꯕꯨ ꯁꯛꯈꯪꯗꯕ ꯊꯋꯥꯏ ꯅꯠꯇꯦꯀꯣ. ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯊꯋꯥꯏꯅꯤ. ꯑꯃꯥꯏꯕꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯂꯣꯏꯅ ꯉꯛꯇꯨꯅ ꯑꯃꯥꯏꯕꯗꯨꯗ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯅ ꯑꯃꯥꯏꯕꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ. ꯑꯗꯨꯒ ꯑꯣꯖꯥ, ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯏꯃꯧꯁꯤꯗ ꯑꯃꯨꯛ ꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯅ? ꯀꯔꯤꯒꯤꯅꯣ? ꯑꯐꯕ ꯊꯋꯥꯏꯅꯤ ꯍꯥꯏꯕꯗꯥꯏꯅ? ꯑꯃꯥꯏꯕꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ. ꯍꯦꯔꯥ, ꯊꯋꯥꯏꯗꯨꯅ ꯅꯨꯡꯁꯤꯕꯗꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅꯤꯅꯦ. ꯑꯗꯨꯅꯗꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅ ꯅꯨꯡꯁꯤꯔꯤꯕ ꯅꯃꯧ ꯅꯨꯄꯤ ꯑꯁꯤꯗꯤ ꯃꯥꯅꯗꯤ ꯀꯔꯥꯏꯗꯒꯤ ꯅꯨꯡꯁꯤꯔꯅꯤ? ꯑꯗꯨꯅꯅꯤ ꯏꯕꯦꯝ ꯑꯁꯤꯗ ꯊꯋꯥꯏꯗꯨꯅ ꯑꯋꯥꯕ ꯄꯤꯔꯤꯕꯗꯣ. ꯀꯔꯤꯒꯨꯝꯕ ꯏꯕꯦꯝ ꯑꯁꯤꯅ ꯂꯩꯇ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣꯁꯤ ꯃꯥꯒꯤ ꯑꯣꯏꯔꯦꯗꯅ. ꯑꯗꯨꯒꯤꯅꯤꯅꯦ. ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨ ꯅꯣꯛꯏ. ꯃꯥꯒꯤ ꯋꯥꯗꯨꯗ ꯁꯅꯥꯖꯥꯎꯕꯒ ꯏꯕꯦꯝꯍꯜꯒꯁꯨ ꯉꯁꯥꯏ ꯃꯈꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯐꯗꯨꯅ ꯅꯣꯛꯂꯤ. ꯑꯗꯨꯕꯨ ꯁꯤꯡꯈꯩꯗꯤ ꯈꯪꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯃꯥꯏꯕꯗꯨꯗ ꯍꯪꯂꯛꯂꯤ. ꯑꯣꯖꯥ, ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯅ ꯁꯅꯥ ꯍꯥꯏꯗꯨꯅ ꯍꯦꯛ ꯀꯧꯏ. ꯑꯗꯨꯅ ꯀꯔꯤꯅꯣ? ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕꯅꯣ? ꯑꯃꯥꯏꯕꯗꯨꯅ ꯑꯗꯨꯗꯤ ꯊꯥꯏꯅ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯖꯕ ꯅꯨꯄꯥꯗꯨ ꯃꯗꯨꯗ ꯁꯅꯥ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯈꯤꯕ. ꯃꯗꯨꯗ ꯅꯪꯅ ꯅꯨꯄꯥꯗꯨꯒ ꯁꯛ ꯆꯞ ꯃꯥꯟꯅꯕꯗꯨꯗ ꯅꯪꯉꯣꯟꯗꯁꯨ ꯁꯅꯥ ꯍꯥꯏꯅ ꯃꯥꯅ ꯀꯧꯔꯤꯕꯅꯤ. ꯁꯤꯡꯈꯩ ꯋꯥꯗꯨ ꯇꯥꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯄꯨꯛꯅꯤꯡꯗꯣ ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯃꯥꯏ ꯅꯣꯟꯊꯔꯒ ꯃꯄꯤ ꯇꯥꯔꯛꯏ. ꯃꯗꯨ ꯎꯕꯗ ꯏꯆꯟꯁꯨ ꯅꯨꯡꯉꯥꯏꯇꯅ ꯁꯤꯡꯈꯩꯕꯨ ꯌꯦꯡꯂꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯤ ꯅꯨꯄꯤ ꯑꯗꯨꯁꯨ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯀꯞꯇꯨꯅ ꯁꯤꯡꯈꯩꯗ ꯌꯦꯡꯂꯤꯕꯗꯨ ꯎꯔꯗꯨꯅ ꯑꯃꯥꯏꯕꯗꯨꯅ ꯊꯋꯥꯏꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯅꯪꯗꯤ ꯊꯋꯥꯏꯅꯤ. ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯍꯤꯡꯕ ꯃꯤꯒ ꯂꯩꯕ ꯌꯥꯗꯦ. ꯑꯗꯨꯅ ꯅꯪꯗꯤ ꯅꯪꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯔꯨꯒꯗꯕꯅꯤ. ꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯗꯨꯅ
Thawai nupi aduda amuk hana singkhaida sangba ngamdanabani haidana aitin kaya khoiram thukli. Amuk hana singkhaida sangba ngamdanabani haidana laitin kaya khoiram thukli. Nupi dusu o khongna mafam aduda kaplamlaga aroiba oina singkhaigi mamitta mana hingningaigi asengba saktamdu uhalai. Nupi do ngaurok hek ngawi. Mangona nipi ama oibagi gollamata wati. Piktak tauba koidanaba mamaiduna siyap tharaga mamittagi mapitana nungsina singkhaida yenglamlaga. Nipi do tapna mami samkri. Singkhay su nipi adugi wari tarobadagi. Nungaitana nipi dugi saktamdu yengduna kaplaga layhauri. Asumna singkhay mafam madudadi amuk hana satludri. Sana zawna somna kanna hainaduna magi posting su mafam swayda taki. Sumna singkhay isan galoy na nungay na laiki. Ado nipi adugi wari di singkhay na adumak ningsing duna layhauri. Akiba ama oy na ningsing manati. Nungay taba nungsiba magaloy na ningsing hauri bani. Matanga sida NUNGSIBI-THAWAI hairiba wari si mapungpa na loisinjari. Wari si tabiraba matungda mayam gimot kami na fundok piramo. Aroy boy na bika si NBS na mayambo kurum jari.